ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ B6 ꯑꯞꯗꯦꯠꯅ ꯉꯁꯤꯁꯨ ꯑꯅꯧꯕ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯀꯦꯁ ꯑꯁꯤ ꯅꯨꯄꯤ ꯗꯣꯛꯇꯔ ꯑꯃꯕꯨ ꯃꯃꯥ ꯑꯣꯏꯕ ꯉꯝꯗꯕꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯇꯨꯅꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯦꯅꯨꯀꯥ ꯍꯣꯅꯥꯀꯥꯟꯗꯦ ꯃꯁꯥꯒꯤ ꯆꯍꯤ 33 ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯟꯇꯣꯁ ꯍꯣꯅꯥꯀꯥꯟꯗꯦ ꯃꯁꯥꯒꯤ ꯆꯍꯤ 39ꯅꯤ ꯔꯦꯅꯨꯀꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯟꯇꯣꯁ ꯍꯣꯅꯥꯀꯥꯟꯗꯦ ꯑꯁꯤ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯔꯦꯅꯨꯀꯥꯒꯤ ꯃꯀꯨꯕꯣꯛꯀꯤ ꯃꯃꯤꯡꯅ ꯀꯃꯅꯥ ꯍꯣꯅꯥꯀꯥꯟꯗꯦ ꯃꯁꯥꯒꯤ ꯆꯍꯤ 35 ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯀꯤ ꯃꯃꯤꯡꯅ ꯖꯌꯥꯁꯤꯔꯤ ꯍꯣꯅꯥꯀꯥꯟꯗꯦ ꯃꯁꯥꯒꯤ ꯆꯍꯤ 33ꯅꯤ ꯔꯦꯅꯨꯀꯥ ꯑꯃꯗꯤ ꯁꯟꯇꯣꯁ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯒꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2010ꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯕꯁꯨ ꯔꯦꯅꯨꯀꯥ ꯑꯃꯗꯤ ꯁꯟꯇꯣꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯝꯗꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯂꯨꯍꯣꯡꯕ ꯆꯍꯤ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯀꯤ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯈꯤꯕ ꯑꯁꯤꯅ ꯂꯨꯍꯣꯡꯕ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯔꯦꯅꯨꯀꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯍꯥꯟꯅ ꯃꯄꯨꯔꯣꯏꯕ ꯁꯟꯇꯣꯁꯀ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯀꯨꯕꯣꯛꯅꯁꯨ ꯔꯦꯅꯨꯀꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯔꯦꯅꯨꯀꯥꯕꯨꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯎꯠꯄꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯆꯍꯤ 5 ꯑꯁꯤ ꯔꯦꯅꯨꯀꯥ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯇꯝꯊꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯕꯁꯨ ꯃꯄꯥꯝꯗ ꯅꯣꯡꯃꯇ ꯔꯦꯅꯨꯀꯥ ꯍꯜꯂꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯦꯒꯤ ꯇꯥꯡ 23 ꯀꯨꯝꯖꯥ 2025 ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯦꯜꯒꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯈꯤ ꯀꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯀꯃꯅꯥ ꯑꯃꯗꯤ ꯃꯅꯦꯝ ꯖꯌꯥꯁꯤꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯍꯪꯕ ꯃꯇꯝꯗ ꯔꯦꯅꯨꯀꯥ ꯑꯁꯤ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇ꯭ꯔꯦꯠ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯒꯤ ꯀꯦꯁ ꯑꯃ FIR ꯄꯥꯟꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯊꯨꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯗ ꯁꯤꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯔꯨꯝꯕ ꯅꯨꯡꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯀꯣꯛꯇ ꯍꯥꯟꯅ ꯊꯣꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯑꯁꯤ ꯂꯥꯈꯠꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯃꯔꯗꯔ ꯀꯦꯁꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯂꯣꯏꯅꯈꯤꯕ ꯑꯁꯤ ꯃꯀꯨꯕꯣꯛ ꯀꯃꯅꯥ ꯑꯃꯗꯤ ꯃꯅꯦꯝ ꯖꯌꯥꯁꯤꯔꯤ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥ ꯃꯁꯥꯅꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯅꯤ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯀꯃꯅꯥ ꯑꯃꯗꯤ ꯖꯌꯥꯁꯤꯔꯤ ꯑꯅꯤꯕꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯏꯟꯇꯔꯣꯒꯦꯁꯟ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯈꯤꯕ ꯑꯁꯤ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥ ꯀꯨꯝꯖꯥ 2010ꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 5 ꯁꯨꯔꯕ ꯐꯥꯎꯕꯗ ꯃꯆꯥ ꯌꯥꯎꯕ ꯉꯝꯗꯕ ꯑꯁꯤꯅ ꯁꯟꯇꯣꯁ ꯍꯣꯅꯥꯀꯥꯟꯗꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯟꯇꯣꯁ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯨꯍꯣꯡꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ ꯃꯃꯧ ꯅꯨꯄꯤ ꯔꯦꯅꯨꯀꯥꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯅꯨꯀꯥ ꯑꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯥꯡꯂꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯂꯨꯍꯣꯡꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯦꯜꯂꯛꯇꯅꯕꯒꯤꯗꯃꯛ ꯁꯟꯇꯣꯁ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯂꯧꯇꯨꯅꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯔꯦꯅꯨꯀꯥꯕꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯤꯍꯥꯠ ꯑꯁꯤ ꯆꯠꯊꯅꯕ ꯅꯤꯡꯊꯤꯅ
प्लान तौदुना थमकी मेगी तांग कुनगा मरी थांगजा नुमित असिदा जयासिरीना ममुंग नुपी रेणुकाबु मसा फंगननबा लाई खुरमुसी हाइदना आथानी एरियादा लेबा ममिंग लेरबा लाइसन अमदा पुरकी अमसुंग मखोगी प्लान असिदा यावबगी मतुंग इना लाई खुरंबा लोइबा अदु नुमित ताहनकी मसिना जयासिरी अमदी रेणुका अनिना तोंगदुना हनगदबा गारीसु फंकिदे अमदी मिहार असिगी प्लांगी मतुंग इना जयासिरीना मपुरोइबा कमनबु फोल तौदुना मखोइबु लौबा लाक्ननबगिदमक पाउ पीखी मखोइगी लौक्तुनबा असिगी मनुंग चना कमनजु मखोइना लेरिबा मफम अदुदा लाखी मसिगी मतुंगदा कमनना गारी थौरगा जयश्रीना मयाइदा तोंगलबा मतुंगदा रेणुकाना मनिंगदा तोंगदुना मखोइ अहुम लाई खुरुंबदगी हलक्की मखोइना हलक्पगी लंबी लमांग अमदा जयश्रीना ममौं नुपी रेणुकाबु खोंजल यांगना थौरिबा गारी अदुदगी इंथरक्लमी मदुगी मतुंगदा मखोइना थौरिबा गारी अदु स्पीड यांगना थौगलगा चटकी गारी अदु यांगना मिकुप खरा थौरुरबगी तुंगदा मकु मनेम अनिमक रेणुकाबु लंगथरमलिबा मफम अदुदा लाखी मसीदगी लैमाइदा ज्ञान मांगदुना लेरिबा रेणुकाबु मकुबोक कमनाना असौब नुंगदुम अमना रेणुकागी मकोकता थोमकी अमदी रेणुकाना सेलकलिबा सारी अदुना खौरी लाखतुना रेणुकाबु मफम अदुदा पुंसी पिकम नहनकी मसिगी तुंगदा मिहाद असी एक्सीडेंट माननबा हाइदुना गारी मसागी चका अदुदा रेणुकागी सारी अदु चेतना कीरबा मतुंगदा रेणुकाबु फिट चामग कुन हेना सिंगदुना मकुबोक कमनाना पुबिकी मसिगी मतुंगदा रेणुका सीरे हाइबसी तसेंगना कन्फर्म तौरबा मतुंगदा कमन्ना अमदी जयश्रीना कॉल तौदुना पुलिसता पाउ पीखिबनी हाइबा असी केस असिगी मपुंग फाबा इन्वेस्टिगेशन चथरबा मतुंगदा पुलिसना खंबा ngamki करिगुंबा मिसी असी पोस्टमार्टम तौरमदबा तारगरी रेणुकागी मिहाद असी एक्सीडेंट सीबनी हाइदुना अदुमक लौनरमलगदबनी अदुबु पोस्टमार्टम रिपोर्ट लाक्नबा मतुंगदा रेणुकागी हक्सांगदा सोगलिबासिना थौदो असिगी अचुंबा पुथोकी अमदी मिहाद असी चथबा मतमदा रेणुकागी मपुरेबा संतोष हनाकांदेसु मफम अदुदा लेतबा तारगसु मिहाद असिगी लौक्तुनबदा संतोषसु यावरुमगनी हाइबसी पुलिसना चिंगनकी मसिना मरम ओरगा संतोष पुसु पुलिस कस्टडीदा थमदुना वाहंग पहंग चथरी ममल यामलबा मियोइबगी पुंसी अमबु मचा यावदे हाइदना असुमना पुंसी पिखम नहनबा हाइबसी अचुंबो ओइगदौरिब्रा कमेंट सेक्शन दा अदोमगी ओइबा मोट अमममतंग थंबिरमु मथंगदा अनोबा केस अमा अमुक पुदुना लाक्चगे चैनल असिबु नुंगसिबिदुना मियामना लाइक कमेंट अमदि सब्सक्राइब तौबिरमु मयामबु अमुक हना खुरुमजरे।